Kai di puludagi. Maniera class adum yaw legre. Ozar sala ge class nati. Atopo ozar singi class su adum yaw legre bani. Mim sa thi hona gre. Thi na fagre kai no. Betare. Aibio. Next. Aina hiding libasi nangi dress. Nang na sida lakpase. Kaido lakpno. Kumune. Otherwise kan gano. Frankly kumune. Tuition gi lakpne. Adubu nangi dress asidi tuition lakpaginate. Special occasion amagine. Nice suit, necktie, nice inner shirt. Masidebu kari kai bale bage. Listen to me. Ngangi ngaida marakta question tawroidabani. Aibio. Dress haibase aikoina hingliba society asigi amasung aikoigi custom gi matungina set kadaban. Next day I change tawjarake. Aigi so wakhala malai jai. Oja khangbirabo. Khangine kari khangdani. Then amana nangno uribok aina thangmai bandagi. Uribok ka thangmai bangase yam naknabani. As a student icham chamna lahaningi. Cycle amadara, motorbike amadara, nana car amatunga tuition lakpase. Ai pam. I college apadasu cycle natra bike chate. Ima nusin phuraga hakchang nagani adana bike tongandi. Okay. Hayeng amaleraga adude lage. Okay. Aidi chamna sum haibanida. Ai dukanda lupa lising manga arkan thamjaramage. Hoi. Funny uncle. Athamjarage uncle.